ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯔꯒꯥꯅꯤꯛꯀꯤ ꯄꯣꯠꯊꯣꯛꯁꯤꯡ ꯂꯩꯕꯤꯅꯕ ꯃꯤ ꯋꯥꯠꯂꯔꯣꯏ ꯑꯩꯈꯣꯏꯅ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛ Touch the pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in Education. Touch the pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in Education. Touch the pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in Education. ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯏꯔꯥꯡ ꯍꯟꯗꯣꯛꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5ꯗꯒꯤ ꯍꯌꯦꯡꯒꯤ ꯑꯌꯨꯛ ꯄꯨꯡ 5 ꯐꯥꯎꯕ ꯅꯥꯏꯠ ꯀꯔꯐ꯭ꯌꯨ ꯊꯝꯂꯤ ꯑꯣꯔꯒꯥꯅꯤꯛꯀꯤ ꯄꯣꯠꯊꯣꯛꯁꯤꯡ ꯂꯩꯕꯤꯅꯕ ꯃꯤ ꯋꯥꯠꯂꯔꯣꯏ ꯑꯩꯈꯣꯏꯅ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄ ꯉꯝꯂꯣꯏꯗꯕꯒꯤ ꯋꯥ ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏꯈ꯭ꯔꯦ ꯑꯣꯖꯥꯁꯤꯡꯅ ꯄꯣꯁꯇꯤꯡꯒꯤꯗꯃꯛ ꯋꯥꯅꯣꯝꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅ ꯑꯦꯖꯨꯀꯦꯁꯟ ꯑꯦꯁꯀꯤ ꯗꯤꯔꯦꯛꯇꯔꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ JAC amadi miyamna leikaidagi laishram ongbi divya mapuroi roki gi mayum thugaidun amang ata thokan grey lambi thingkre amadi our culture our identity haiba pandam asida hanba thayong kom village cultural meet amangasi Imphal East leiba thayong village da pangthokre TVG Manipuri Prime Time News Ming Tabiriba Singh Chan MAIBAM Kurumjari Hauzik Pau Sandona Pizari Chief Minister N Brena Sanganabagi Damak Churchanpur District Headquarter gi New Lamkada Leiba PT Sports Complex Nona Saba Loraba Open Gym Nahan Numidang Miyamna Tukai Kibamadi Sadbhavana Mandata Pangtokadaba MLA LM Kautena MLA Orakpa Jai Mapung Fabagi Thoram Pangtoknaba Sem Saramba Singh Tukai Kibamadi Mai Thakibagi Thodok Tokrabamatung Churchanpur da Miyamna Changsilakiba Khongjang Maike Animakta Yanaba Khara Purakpadagi Khongjang Handokre Adum Oinamak Churchanpur District Magistrate Nangasi Numidang Wairam Pung 5dagi hayeng ayuki pung 5 fawa irang namtenaba night curfew Churchanpur District pumbagi oina thamkre haina order thokre ngasi nungthel Churchanpur District Police ki SP amadi khongjang sangsileba mioi singawari sanarba matung yanaba khara purakpadagi khongjang adu khara makai handokibani hari khongjang handokibaga lorina lambida paisil lamba uwa nung amadi atei polam sing lauthokre hari MLA Paulillalgi Maikidagi Khongjang Sangsileba Miyamda Thazba Pibadagi Khongjang adu handokibani hari Khongjang handokibaga lorina police na fazil lamba mioi singsu thadokre hari
Jairak sida MLA Paulil Lalna Fongdokibada, Hauzik Sambit Patra Wari Sare Amit Saha Wari Sare, Government na agitator ka pau faunare, Fakiba Thadokpa Irang Tokpa Haina Yanare, Hauzik Afabami Loina Thadokre, Afabami Loina Thadokre, Commando Mayam Suwido Tokre Haiki. Wang amagi paukum piraduna MLA Paulil Lalna Haiki Reserve Forest Issuga Mari Ledena Center da J Thakre reply ngari miyamgi kholau oiba letter nina reply taraktaba yaroi mathau tarabadi court thengnagani aikhoigi issue mayam ase housing center na loina khangbire aduna makhoigi unaraga wari sanagani haiki panba yabadi churchanpur miyan na changsan kiba khongjang manungda ngarang numidang khongjang sangsin kiba signa forest office mai thakibaga loina gari ahum amang ata thogan kibani police ke maike degi irang laksin naba honabada tear gas sel kaya kafki miyam na su police tan nungna thaba amade nauri kapsin bagi thodok sing thokibani maduda police personnel ani yauna mioi tarahumdoi asokapan nangkibani irang adu laksin naba police na churchanpur district internet service tingzin kibaga loina CRPC 144 ki athing bat thamkibani Malemgi miyamna lamdamasi putorakpa organic pothok sing pamna leinaba horakle hauzik organic pothok sing leibinaba mi watlaroi aikoina pothok puthokpa ngamloidabagi wa khakta ngai haina chief minister N Birena haikre wafamasi Thangjam agro industry gi nilakuti food park ten nong hangdokpa integrated processing unit of organically grown fruit and spices ngasi sangabagi thoramda thoba mitung lengi oiba warol piraduna haikibani magna haiki hauzik malemgi miyamna haksangda sokloidaba machi oiba chinjak sing sanaba honarakle masina maram oiraga har yaudaba organic pothok singda mityeng thamba horakpani hauzik organic pothok sing pamna leinaba horakle hauzik organic pothok sing leibinaba mi watlaroi aikoina pothok putopa ngamloidabagi wa khakta ngaire hauzik lengana tongan mamafam singda cool storage sing sare lomi singna puthoropa pothok sing ningtina thamba yaragani lenga ki maike degi su lomi singna puthoropa pothok sing lesinaba kanna honari lomi singna su pothok marangkaina puthok naba honabiu pandam ama yaudna mina tawnei haiduna pangtawda tawbagi hainabi thadokse haukiba jai khara sida lamdama sida puthok organic oiba pothok kaya malingi tongan mamafam singda thadok pangamlei masina state asigi stanbil londa sukana bapiri state ase saukhat lamzenda changsin bangamlaklei haiki Manipur Parabanida. Akoi gi bu only akoi masin cooperation kar pinaba watpa saugatnaba watpa adu hojiti yam saugatnare hojiti mayam si thane gi dunatre akoi afaba tobuda phai haiba raja mayam ama thole adagi afaba to hunning bi wakalonda positive criticism to mayam ama thole adagi batting pangba mayam ama thole aduna akoi state se gi khanguro akoi Manipur sakot pa khanguro akoi Manipur se hojit Bharat na prithvi na khanar amna aduki matik mi lakning nge ba khus lakh jo hore handa ki latest tourist ki report entire notice Sikkim yauna foreigner ki lakh se koi Manipur na tokta hai why di hele koi foreigner mayam visit to ta koi ki na kai no da koi di label leite ba khangde mi si loi na li masa akoi di mi si masa loi nan bane oi di label leite bu na mani mung da koi bai pu nai ne na sorok da kunja ka jakhom da miram chu na koi ki chande bi ne bi si di imung da leite so koi ma pan da awa bu te adugi culture sina kayam phage da mayam na lakpa kanda khoi da adagi amana khoi ki discipline na me khoi generally khoi di discipline society ne alama u da khoram na bi adagi ahan ason ba mu u da sogat bi leidai ne adugi culture mai khoi ki inborn ipai pu hakta gi lakpa ni maduk magi pose moi hai pa na gi lakpa sin G20 gi ga pang thok nga ga sakhi ba BJP Manipur Pradesh na sinduna hayeng loktak pa tapang thokadoriba Bharat ki Prime Minister Narendra Modi ki chamarak suba Man ki Baat Party ki karyakarta Singha punat taminabagi thauramda saruk yanabagi damak Union Minister for Labor and Climate Change Bhupendra Yadav ngasi Imphal da thunglakre magna ngasi Imphal gi airport ta thunglaba matamda Chief Minister N Birena Luchingba Minister MLA amadi party gi Luchingba Singna harau tayamna okre loidena party Luchingba Singha su unadana wari sanakre hari Jingnaningai oiba maongda leikidrabi thangmaiban hizam dewan leikai degi laishram ongbi divya mihat ka mari ledena semkiba JSC amadi imung manungi mioi singna ngasi nungtelpung amarom taba matamda leikai gi leikidrabi laishram ongbi divya gi mapuroi ba laishram roki ge mayum thogaidun amang ata thogan krei jairak sida thawong adugi
Thangmaiban United Club TUC na akan mamongda yaning taba phongdorakli TUC gi maikaidagi social media da thagalaki ba post amada mamangdagi hauraga mob justice asi TUC na adumak tawbidanaba kayara khanna haizarabasu lautunaba maongda TUC na haizakiba wafam sing adubu thawoidaba amadi sangsilakliba khongjang asibu namthanaba honarakpa asi laibak thibani matungda amuk hana TUC gi maikaidagi Divya Misi gi matang asida makhata na yauraroi harakli amarom ngasi nungtel livestream ongbi Divya Misi ga mari lerena semkiba JSC amasung imung manungi mioy sing amadi apun baluf ningthau khongna senduna ngasi ningthau khong bazar da wakan mi fam kre wakan mi fam adu da mi hatpa livestream roki amadi makogi imung manung sing cherak piyu haiba kholau sing lau kibaga loidena miyamna lambi da thoktuna lambi thingbage khongjang sangsinki ningsing bayai macha lairabi livestream ongbi Divya tha asgi kuni thoi thangzunumita jingnaningai oiba maongda masagi kada thori yanduna siram khibani adung oinamak mahaki masada sokpagi dafam kaya lairami mahakpu mapuroiba amadi imung manugi mioy singna Furaga hatpani haina JSC na yaning daba phongdopaga loinena jenaba sing dandi pinaba taksilibani loinena laikidrabi Divya gi mapuroiba yauna imung manugi mioy sing police na fazanduna wahang pahong satharibani Government Oja Singna posting ki damak wanobagi thabak thadok piyu wanomba Oja Singi data loina lei maram asina department asina Oja Singi mathakta action lokhalakpada angakpa oibiganu haina ngasi Director of Education SL Nandakumar na phongdokre wafam asingasi government school singi oiba haukiba kumzale singani kunitoi ki class 10 amadi 12 ki examination da makok mathang tarakharba satra singda Education as Department na sendura Imphal da leiba MSFDS ki hall da manamathum yentoki bagi tharam amada tharom apugi waral piraduna phongdoki bari magna hai ho ki bachai tara asida government school gi pass percentage ase kumzale singani kurithoi dana ihen hele masina takpadi government ki school sing ase tapna fagalakpagi mami tarakle Manipur da punna school lising mari chatrok homfodra lei masida tamliba satra masing ase Lak taruk listing kuntra matoi chamri hufadra matoi ni apun bagi satra masing asi Manipur ge population ki chada kun manga mukde maram asina Manipur ge tunglam chat yai fana bagi damak aikoina satra sing asi ningthi jana sem sabi ba mathau tai makoina Manipur ge tunglam chat asi lep ka dori bani last 10 years ta aikoi gi performance tamna sum phagalakpa hele haibase masi haiman ba thoi haina thamjage board ki Class 10 की exam result तक last 10 year का pass percentage है मामांगी सही से ना quite ही वांग ओई की and this is not only for overall but also only for the government schools also अदुन मसी की नमकता मणिपुर ला इरिबा class 10 9 10 लवी रिबा graduate teacher अमदी class 9 10 लवी रिबा primary teacher पुनः मकता इन्हें congratulate तौजरी Amaromda athoiba mitunglengi waral piraduna education S ki commissioner H Gyan Prakash na hai government ki oja singasi matik charabasu honnaba watpana government school singasi sitarakpagi achoba machak ama oire maram asina oja singna hena puning changna honnarabadi government ki school singasi private school singa changdam nabak ngamgani magna hai mamangai matamdadi government school sing ase mission school singa changdam naduna lakhibani adubo haugiba chai khara sidadi government school gi satra na position le pahaiba ase yamna tangna thokle masigi maram asi kumna naina badarkar tai private school oja sina government school singi oja dagi hen banate adubo government singi Oja sing asi makogi posting mafam da hek later bagum tawi masi pumnamak asi streamline taunaba fazana yengsinba ama changi maram si karino haibisi akoi yam punna khana minaba aregi hona minaba ma darkar le aigi wakandadi akoi government schools sana hena qualified oibati oja sing lei adeidi akoi government school sing da larik lem na piri midday meal piri ade uniform piri adu eragasu akoi ki school sing sida satra aphabase ichang changak taba haidi satra larik adu chang taba masi kari gino haigadi ai wakandadi oja singna loinamak ki nachade adu eragasu oja singna kitang honaba watpra oja sing sina hena thabak larik takpada ready keno tawada kari ai ngasagi qualification de appoina ai hele ado effort watpo oi ne na khalle akoi de satra keno tong ning da base
Ngasigi thoram adu da punna ching amadi tamda leiriba government school singi satra punna homfu homdoida mana mathum sing adu yenthoki mana fangraba mairoi sing adugi maraktagi Jerivam district ki oina arts ki mark khwaidagi wangna fangkiba Jerivam higher secondary school gi mahairoi mutum yaifaba meitega mami tv ga unaba amada lengana lokhalak liba khongthang asida hena khonaningba gi itil pide haiki class su online class aina amko phangtre khoidi doi textbook su phangde jiri mamda sidai question gi textbook phangde NCERT gi YouTube video dagi yenga syllabus cover taw gi bani mama baba ti kai kai hanbali mama baba yaudredi kamaina tawni moina waras wana tamhali saibo tamai si bakte achobe chipena mane na khanje hoi family gi ai jiribam gi babu para bazar le social duragi dwai dagin lakpani 2022 da ko 12 loraga kasar gi assam gi kasar college ana do haji graduation history honors te lawri jiribam district ki na ko arts ki mark highest oi ko gi mane incentives kara pini hai government gi dungai ba phawe hai dare do awa su myam lai hedi sibo yor pai yamna achobe chipena mane na khali akai Masing yamdraba Manipuri yalhomi oidiba kom zati gi naki oiba janna kangon sing asibo yokhat sanaba our culture our identity Thayong Kom village cultural meet amasi Impal East Leba Thayong village ta pangthokre Kom Union Manipur amadi Thayong village authority na sinduna pangthokiba cultural meet asiga mari lenena Thayong khunau Thayong khunyai amadi Thayong khunjau da tariba khunja singna kom nat ki oiba jagoi isai amadi atopa culture ga mari leneba program kaya so pangthoki thoram aduda United Committee Manipur UCM gi president Joy Chandra Konthauzam KUM के advisor S Michael Com KUM के president S Ahau Com amadi Thayong Com village के chief M Achung president member Ojuna Sargya ke Tharam aduga mari ledena UCM के president Joy Chandra Konthauzam na hai isagi furup kannaba amadi malemda saktang na ba honabada isagi fizet chajet Janabi amadi culture ngakpa mathautai piklaba kom furup ki damak UCM na angama mating pangkani loinena lamdamasigi masing yamdraba furup singda Namsinaba Hwanaba amadi ngamkhaida singnarapa khudingmak thengnanaba matam khudingmak UCM na sem sadana leide apikpa furup singbu namthagani habigi wakhal thadokuna aikoi amata ni haibagi pandamda furup macha singbu yokhatnaba honasi haiki aikoi gi furup singje yokhatba haibasi aikoi gi tawtadeba yadraba ithauda masidai sida aikoina kanagumbu furup amabu madubu aikoi Muthanaba kanabum pura amabu singkhatnaba haibasina aikhoigi ithauda oigadamni muthatba haibasi sunya yade pura amabu singkhatnaba honabada pura amana bateng pangbada madugi tawdraba yadaba thauda ngado aikhoi tawgani haibado asigi information thamjage A star car tongduna lakpa miyoi amana lilong chingjau da leiba Kangagi farm amadagi kanga tara taruk huranduna purambadagi police na miyoi adu kanga sing aduga konena fagat pangamkre police na fagalba miyoi adugi maming MD Yunus Khan Jay kun apokpa lei khidraba MV Astatullah kawi lilong haurebi turel hanbi dagi ni hari pau asin hai lilong chingjau dagi MD Amzad Khan Jay nifu manga apokpa lei khidraba Nazir Ali na ngasi ayo angan ba pung ahum lom tarak matamda ma ki farm dagi Kanga tara taruk masakhang da basina huran kre haina lilong police station da wakalak padagi police ki kangbuna chathaki ba draft ta MD Yunus Khan A star car registration number MN01G 3397 da kanga sing adu hablaga thauduna chalambadagi fagat pangam kibani hari Thobal police station gi manung channa leiba khangabok pa 3 khudol gi pukri achobada lesabi ama siraga leiramle police age fangba paw matung inna asibak sang adu khangabok pa 3 makhale kai dagi moirangthem sudesana jai kunhumdoi apokpa sham kesor kawi matau karamna siram lebano haiba khangba ngamdri imung manung dagi fangba paw matung inade leikidrabi moirangthem sudesana masagi wakhal joibagi anaba ama leibani hari ma ki asibak sang adu imung manungna lauraga mathau mangam pangthok sarage haizarakpadagi imung manungda khusinakre hari Moregi kanan vengtagi saimintang lufeng bisigamari lenena semkiba JS na chatharakiba Imphal More lambi thingbagi khongjang ngasisu makata na jangseli khongjang asina maram oirga lambi paring asida gari sing chathok sasing taunakide
ban saugatpasingna lambi paring asigi tongan mafamsingda lambida thoktuna lambi thingbagi thabak chatari hauzik fawbagi oina pamdaba thodok sing thokpa leitri police amadi commando gi kangbona su akan maongda ngak senbagi thabak chatari Manipur Public Service Commission MPS in Eloba Manipur Civil Service Combined Competitive Examination MCSCCE the petitioners singna wakal wariba amasung jingnaba pokliba si kokhanaba optical mark recognition OMR said Oi thangma mataida supervisor gi sign tawhananaba Manipur High Court na MPSC da pautak pikre MPS in Eloba MCSCCE thagadaba candidate kharana petitioner oijuna Manipur State Mode sinba Chief Secretary amasung Secretary MPSC na respondent singojuna tharakiba writ petition ani tha asigi tang kuntarukta Manipur High Court ki acting Chief Justice MV Muralidharan amasung Justice A Guneshwar Sarmagi Division Bench sa hearing chatharaba matung ngarang case asigi judgment takibani MCS Grade 2 MPS Grade 2 MFS Grade 3 Sub-Deputy Collector amasung MSS Category Marigi From ahangba chama mentionaba MPSCC preliminary examination listingani kunitoy pangtoknaba notification ama thoktuna application kokibagi mayokta writ petition asi tharakibani High Court na petitioner gi petition Pukhalaliba issues singado HC gi single bench amana kumza listingani kunitoy gi May anida takiba judgment amana settle tokrabani Manipur High Court ki division bench amana kumza listingani kunitoy gi March 10 da pass tawkiba order amana amendment tawnabat tharakiba application amabu reject tawkraba matungda tharakibani haiduna writ petition adu dismiss tawki adum oinama petitioner singna fawba akiba amasung chingnaba singado kokhanaba Kokhanaba exam asida sizinnagadoriba OMR set ki oi thangba mataida supervisor singi sign tawhanaba MPS singa direction piki Special Commando Unit Khabaisoi amasung 20 Assam Rifles ki apun matim amana T Krishna Tombi Singh MPS SP Railway in Charge Special CDO Unit Khabaisoi ki meeting makada Imphal More lambi ki Kotha lamkhai da aina thingrabala lolof singi Kadir Singh satok sasin tawri habigi pau phangwadagi hariba apunba security team asina Kotha lamkhai meya da ngarang nungtel pung ahum lom tabada chat awok sek tawda aina thingrabala lolof RPF PLA gi Kadar ama fari hari Combined Security aduna faraba RPF PLA gi kadar adugi maming Ningombam Yaimong Ba Singh alias Pumba alias Ingel J Kuntra Humdoi Apokpa and Ivo Tombi Singh Khongman Mayai Lekai Imphal East District tagi ni hari Security Force makata ba wahangpong sathaba matamda Yaimong Ba Singh alias Pumba alias Ingel na Fongdora kiba mahag asi Laluluf RPF PLA gi active kadar ni mahag PLAMC number 285 amasung Army number 2588 Fangdun Housing Self-Style Captain ki rank pairi haiki Mark Housing Myanmar da leiba People's Liberation Army ki legit camp ta leibani aduga mahak asi unit camp dagi Kotha lamkai amadi borderline da security sing leibra habiki check toba thorakpani haiki Combined Security na farba PLA Captain Yaimongba Singh alias Pumba alias Ingel More Police Station da ain gi oiba action lokat na ba sinakri hari Assam Rifles na Sagosan numiki ahingda satakiba operation amada NSCN IM na faduna thamba mioi taruk kanba ngamkibaga loidina party asigi kader manga amasu Nagaland gi Dimapur district tagi fakat pangamkre haina official amada hari Panbayai mioi taruk school gi headmaster amasu yauna NSCN IM na April 12 amadi April 13 ki manungda kidnap tawduna Pamon Pukri gi jaga amada leiba amada thamduna
imungi mioi singdagi ransom talakhibani haina police na hari fagat kraba NSCN IM gi insurgent sing ado Kenito Asumi Naishwan Mugahuto Jofentung Muri Amatung Kotoho Yepto haina saktak pangam kre hari aduga kanbangam hauraba mioi sing aduna Assam dagi mioi ani Dimapur district dagi mioi ani amadi Bihar dagi amani hari Department of Dance and Music Manipur University Kanchipurna Sindhuna Department Asimaki Hall Jangasi World Dance Day Celebration Pangtokre Thoram Asida Professor N Lokendra Singh Vice Chancellor Manipur University na Chief Guest Professor N Aruna Devi Dean School of Humanities MU na Guest of Honor Amadi Dr. P Lilava Devi Head Dance and Music Department MU na President Mathangsina Oibiki Chief Guest ki Warolda Manipuri dance asi hena sokatpak ngamnaba zagoi heiba khaknatana Hindi amadi English marik chumna ngangbang ngamba mathau tai masina mapalgi masak narba artist kaya thengna bada yamna kanaba ama oigani masida natana Korea Japanese loan forward tamduna atopa loan forward khangba heiba tangai fadraba matam ama oiri amadi masina Manipurgi Fazaba Helakani, Tazai Hana Fogdoki, Matung Tarakpada, Hauzik Satariba, Manipur State Kala Academy, Sinduna Pangtukliba, Solo Dance Festival, the MUG, Oina Mahut Sinduna, Solo Dance Sagado Ribi, Devina Wahengbam Research Scholar na World Dance Tega Marie Ledina, Oza Singda Ngamzaba Kudol Pot Tamzaki, Department Asigi Satra Satri Kayana Makal Matelki Oiba Zagoi Kaya Amasu Utki. Imphal West amadi Imphal East ki oiba Legal Aid Defense Council System LADC SK Office singasi uripok te leiba Cherap Court Complex amadi Lamphel Party leiba Court Complex tamathang sitna High Court of Manipur gi Justice A Bimol amadi Justice A Guneshwar na mathang manau naina sangakre Manipur State Legal Services Authority MASLSA amadi District Legal Services Authority Imphal West amadi Imphal East ka khusamna duna sinkiba sangabagi thoramadda lower court ke judge Public Prosecutor amadi official kaya so saruyaki thoramasiga mari lenina Justice A Bimol na media singda photokibada LADCS hariba si National Legal Services Authority na ukil nek naba paisa lezadraba accused amadi Fadok Taraba Singna Okil Gidarkar Lerak Pamatamda Frida Kang Hairaba Okil Singna Pinaba Scheme Amani LADCSK Office Kudingda Chief Deputy Assistant Amadi Supporting Staff Kaloinina Matik Jaraba Infrastructure Leragani Loinina Official Oiraba Okil Singh Asi Private Practice Tauraroi Hariba LADCSK Office Asi Hauziki Oina Imphal West Imphal East Thawbal amadi Vestibur Judicial District Khakilei Maramdi Atopa Judicial District Lakpa Case ki chang ase yamna nemba maram oibana Office Mari asina loina puba ngamgani haina thazai Any akoigi convict oiraba natraga masagi akoigi paisa putoktana ukinek pangamjadaba darkar di laiba illegal moigi aduguma singsida akoigi masila aga moina free da paisa tingdana akoina moigi ukiloi biu akoigu defense to biu haidana moigi matakta laireba case mayam do moigi damukta paisa yaubna tingdana akoina provide tongna bi simum kakni akoi asi amna phaba akoigi National Legal Service Authority na provide torpa all over India gi ne Manipur su ado ahan moina ekoi gi district marida Imphal East Imphal West Thawbal Bishnupur haiba hum se koi han hawi masi kai gi nodi ekoi mastei da ekoi gi masigumba case masing se moi si mari sidina khwai dagi amba Maitai Puwari da mayik lana yektuna lehoragadaba Manipur wangmada ahanba oina Tripura da khinba Nupila Ningsing Mitam Haying Maikum Hangadaure Manipuri Literary and Cultural Forum Tripura amadi All Manipur United Clubs Organization Amuko Anina Punna Sinduna Tripura gi Bangladesh Bisagon border thangnana leiba Khoyai gi Maitai Khul Gauranagar da khinba Nupilan gi Mitam asi Amuko gi President Fairozam Nando Luwang na Maikum Hangduna miyam da kusinnabagi Nagani aduga Nupilan Observation Committee Convener Kwesnam Bimol Lana Preside Togani Thoram Sida Manipura Madi Tripura gi akanaba masaknaraba miyoy kaya so saruyagani numit chupna pangtokadaba Maikum Hambagi Thorama Sida Maitai Natki Oiba Zagoi Isegi su pangtokani
Imphal Ziri amadi Ziri Imphal chaliba truck drivers singna thengnariba khudong chadaba awaba sing ase Zirivamda leriba CSO sing amadi All Manipur Road Transport Drivers and Motor Workers Union Imphal na ahenba micheng sangbi haina ngasi paumi singawnaba amada Ziri Development Organization JDO amadi drivers singi maikedigi phongdorakli Ziri Development Organization ZDO gi President and Sadananda Maitin Hai Mayam Queen dagi Ziri Imphal amadi Imphal Ziri da cheliba truck drivers singna thengnariba awaba singna mating kaya pauduna lakibani handaksu numit 15 kunni hena mapal Malpot laktabadi mafam sida lady. Tasing namak drivers singna pamlibadi union gi khutangda contribution tawduna union gi office ama juri vamda sabiu hari. Amaromda drivers singna Isingi awabaso mayuk dari All Manipur Road Transport Drivers and Motor Workers Union Imphal gi maikedi kisu ahenba micheng sangbiu haina phongdorakli. Union asida diverging asia sangbagi right ado PB dana sanghan bi dana nuksa saro matam da phen makha da ngak tang phamba phangjaba aduga ising leito matam da ngasi su media ma yam ubire ising isi railway station tharak pata tenki dei pathar ko ising ji serang na yaraga ising isina iru jaba mai tha jaba tawraga sana thangna ba hapsal hongna ba tawba e tharak tragadi madugi khudong chaba leitaba aduga nuksa gi mesa da tata makha da thaw thro onra leiba ma yam jinga se akoi gi thoidong endona Union ki mai dagi yangchan bidana aikoi makoi ki office se sangjaba yaba sanghan biba aduga office tang hak potha bagi tong sabdo PBU aduga wari balambi se thengnai ba awana mayam steida Union ki mai dagi su mateng pang Paumi Singa Unabama da Sarugya Kiba truck driver Ningtozam Norena Haikibida Union gi Maikedi Zirivam railway platform Manakta drivers Singi Pothafam Ama Sembiu driver Mayamdagi receive Kaklaga Sakiba drivers Singi Pothafam Ama Kanagumba Amana Bison Bikre Yaragadi drivers Union head office Sagi meeting Sambiu Lunina Lengang Pokpi dagi Pung Tarani Toy da Gari Tabasin Awaba Mayuk Nare Masi Ayuk Agan Badagi Tabiu Haina Fundurakli Pung baroda baro makaida lengang bubi dagi gate gi police na thabi ba se yamna thengmale maramaduna yariba makai kharanga na thabi raga akoi ju inge matam no siti sa ka pram matam nina inge matam da kitang chacha hawningi aduna asaba matam jida yamna awaba mayu na re aduna yogodo bam pung matam jo bara maku yogo mata numit ta thoki bana halabane na rekhong khopam du dong cha da bana maram oduna awaba se hene mayu na bamato toy North East ki oina Southok Saningai oiba mikup ama oina Manipuri model banner Laimanai James Mr. Manila Philippines Tapangtok kiba Mr. Heritage International Lisangani Kunomdoi the first runner of Tarakre beauty pageant asida James na India bu represent taw kibani hari Magna Kwadagi Yamna International Awards fangba ngamba hanba Mr. India oiki hari Magna fangkiba asi the best in runway best in resort wear best in formal wear and Mr. Elegance Special Award ni hari banner Lanamai James Manipur ki Senapati district tagini aduga mahak paumai naga drive Manipur da chingi hana James na Rubaru Mr. India 2022 title so fangkrabani amadi James na national costume segment of the beauty pageant aduda utkiba traditional costume aduda best national costume award so funky hari Nongmagi Oiba Farmers Awareness Program cum distribution of horticulture, crop seed and vaccination for animal health Thoram District Horticulture Office Vistupur Amadi District Veterinary Office Vistupur na support tawduna modern era farmers multipurpose cooperative society oinam Amadi Lion Club oinam Punna kusam na nasinduna oinam awang community hall nga sipang tokre Thoram aduda District Officer Horticulture and Soil Conservation Vistupur Susila Social Worker and MEFMCOSO Ainam Secretary T.S. Suran Kumar, KVK Vistupur Subject Matter Specialist Dr. P. Vizaya, Modern Era Farmers Multipurpose Cooperative Society Oinam ki President O. Ibocha Amadi, Oinam Apunba Mairapai ki President M. Romana Atoiba Mitunglan Oiki, Thoramga Mari Lenin S. Susilana Fongdo Kibada, Horticulture Amadi Agriculture Farmers Sing Puna Chatmin Narabamatam Kaktada, Jinjakta Mipal Tangdaba, Haibado Oitopa Ngami, Ngamgani,
Chief Minister N. Brena double cropping tawduna chinjak tamipal tangdana ba honariba si ekoi punna honamidaduna oithok hansi haiki thoram aduda hui kuntra humdoi anti rabies amadi san kuntra mangada HHBQ2 vaccination tawkilunina oinamda farmers singda maru marang amadi uhai panba chara sing yanthoki Makatabada sanabagi pau pizari Tenta Khongbal Welfare Association TKWA na sinduna thasagi taratare tagi team nifuna group nipan thona khaidokjuna Thobal district ki tenta da leiba multiplex ground haudokiba TKWA Trophy 2023 edition ki ngasana kiba match singda PSD Langdum PAWAS sanga yumfam amasung point tracks thamai ban mai pakna kre tournament asigi ngasi ahanba ground da match number 26 ki PSD Langdum amasung UTLWO report na sana ke ba PSD na goal ani ama UTLWO bumai chepa PK PSD ke goal ani do match ki minute contract rate amasung nifu chatpada santi amadi BK na amamam chan ki bani UTLWO ki goal amaduna somoka tana minute contract chan bangam ki match asida UTLWO ki lanchen ba minute contract ni panda yellow card ama book taw ki ani suba ground ki match number 27 da PSWAS Sangayung from na Young Photography FC Bugol ani amada mai toiki PAWAS ke mai papagi goal ani do match ke minute taranipan amasung kun mapan chatpada MD Samir amadi Danista chankibani aduga Young Photography FC ke amatangaraba goal aduna Rishan na minute ni fohum doida chanke match asida Young Photography FC ke Rishan na minute tara humdoida yellow card ama book tawki ahum suba ground ge match number 28 ta sana FC Thawalbu point tracks thamai ban na goal ama sino da mai tepa ki point tracks thamai ban ge mai papagi ama changaraba goal ado match ke minute tara manga chatpada NJ Ronald na janbangam khibani match asida point tracks thamai ban ge Purin amadi Pishan anibu minute kunhumdoi amasung nifu da yellow card amamam book tawki hayeng ahanba ground nungtil pung anida match number 29 MYDA Myren Khul amasung Brothers FC Kwakaitel na anisuba ground pung ahum minute tarada match number 30 13 star YDA Khwangabok amasung Pukhau FC na aduga pung mari minute kunda ahum suba ground YVA Wangsing amasung Thawal FC anina match number kuntra matoi sanagani All Manipuri Football Association AMFA gi meeting makada di Khongsom Circle Veteran Sports Association ngapigani organization VSO na senduna thasi kunmari dagi Tekchom High School Playground da team taranipana sargyaduna hokiba Taret Lak Suba VSO Trophy 9A Side State Level Men's Open Football Tournament lisagani kunum dogi ngasana kiba match singda Sangayufam FC amasung Endeavour FC Mai Pakre League Cup knockout basis sa kiba tournament asiking asisana kiba hanba ground game match da Sangayufam FC na RFC bu goal ahum sino da mai chipapiki Sangayufam FC ki goal ahum jo Altaf Arwas amasung Izas na match ke minute ahum kunmanga amasung kuntramanga da goal amamam chanmangam ki match asida RFC ki chingkai na minute kunma panda yellow card ama book tawki ani suba ground da sana kiba match da Endeavour FC na 13 star YDA bu goal ama sino da thoiki Endeavour FC gi mai papagi amata ngarba goal ado match ke minute kunma panda Suras na chanbangam ki tournament asige haying an ba ground nungtel pung ani makai da Toy FC amasung 7 star na aduga ani suba ground pung ahum minute ni fo manga da Singzamai FC amasung Node FC ani na sanagadi All Jirivam Sports Association AJSA na sinduna Jirivam Higher Secondary School gi chanamungda chathariba taramanga suba district level as Paputon Singh Memorial Volleyball Tournament lisangani kunumdoi ngasi lotion kre ngasi gi lotion bagi taramadu da ex Adaksha Jadaki Devi All Jirivam Sports Association AJSA gi President Embrace Kanta Singh amadi tournament asigi donor M Maniton Singh na Chief Guest President amadi Guest of Honor oina saryaki ngasi sanaki ba final match aduda MRC Kasarna PYC Fighter bu set ahum amada mai TVP duna champion oiki aduga PYC Fighter na runners of Taki ngasigi final match aduda MRC Kasargi Sanare Visal Singna best
skipper of match oiki aduga PYC Faidol gi sanaroi Lengo Semna Best Defender of the Match ki prize funky Matung Championship amadi runner of Takiba Singda Chief Guest amadi President Manamatum Singh Kosinaki Ningsing Bayai tournament assist Rivamgi Dibong the Leba as Maniton Singilay Kidraba Mapabungi Memingda Katpa tournament ni Aroy Bidam Royba Pau Amuhana Pizari Yanaba Purakpadagi Chorchanpurgi Irang Handokre Numidang Wairam Pung Manga the Haying Ayupung Manga for night curfew Tamli. Organic potok sing labi nabami wat laroi equina potok putopang amloy the bagi wak kaktangai de Haina Jeff Minister and Brena High Crane. Oza Singna posting ki damak wano bas singi matakta action local lagani haina education SK director na warning pikre. JSC amadi miyam na laikai digi Laikidrabi Laishram Dibi Ongbi Divya Mapuroi ba Rocky ki mayum thokai juna amang anta thokan kre lambi thing kre. Amadi our culture, our identity haiba panda masida hanba Thayong Kong Village Cultural Meet among asi Imphal Easter Leba Thayong Village Japang Thokre. MAMI TV ki Manipuri Prime Time News matang se daloi zari miyeng tabiri bas tingbu amaka hana chuan MAIBAM na kurum jari.